Chahi ani khara hena haukraba matungni Chandigarh University Aditya khudangda siriba ghari adu thangatuna toine yengi hangat handa tawbada khudang adu su choktharabani machindasu murum soli nate pungse phanyam hendo obaneba kaithora jano sotong tholakte haba mafam sigi mi singse loina khangnarabani na amaga amuk aba pura kakching kau chawbi dungai re mana tawrisi haine ringai yening honbidu taha chelei aduga lamjada bisaradana hanglei kyam kuirage lakpa Aditya mamit adu paine yenglaga kayam kuirage kaina yengun he class loiba matam se kayam hendok lage yengo nungti gi ngai haba khanglini kaidawra leige banangbo as kuiramani badi khange iyada tawrini ozaga ne topic amanai na bada som sangdokhraba si phauda ai mapanam ta thokhige haira cheleini nangna dum chumma dawni hojik yare law kaidom charuse nangsu hostel changba thengkini hoi ani du university manungi canteen leidiba adomda lai asumna tawba ngasina ahanba nati suti leiba natana atay numit singdi adumni nupa ma na halasu nupi ma bungaiba nupi ma na halagasu nupa ma bungaiba mabani gi mawong mataw adu loina tinabada natana awuba singna su khanglabani masimagda makhoina miramda leiraga henjana tawi haibadi nati mina ubada nungairoidaba mitnagadaba sabak su tawbadi nati nupa amana senabi bana nupi masu mina henjinba ngamda mafam asida leiribani canteen yaurabada anidu ahangba table amada jangsinuna phamni chanaba order tawramlaga purakpa ngaiduna lei Adityana yumnadi chatnindra yening honbina yumbu chatnindradi kaino kuire chataba mamangi semester exam loibadana charido chahi phara abani handakti pungloi loiraga thoage dawbanida MA so sida tawsiko khangri yumgi minadi sida tawhanindre kaigino aise ibani wari se ima hoisu khaga khangba mali aduna sum adu khanga kaidawrage aikhoi ma noinane buksu khangidudi ho aingodadi ne direct hairectri na chepta yeibani irang phalang yaudaba malaga irang tawdori mahai chadringaida yumpan khadi inthokni kainaga ne yam toina hairapun bana dum phare ne akhoi da leiraga pulap hektam lasi aisu MU da tawrasira khale makhado anupama ga so punna taminanaba masu paw phaunaba phangre aduna ibani da punna chatpa yanaba ada tamage na khalliba aina dinang leirani na master ga sisi tawri aduga nangam chatkidoraba itomda lehauba taraba nupani kaino ai laktringai dasu nathanda hana tammidubo ado anudu haigumna kaidorabano khangde mawa mapaw ita tadida aina phone tawi paide aspire asune thabak tawri hai college ki jili hai wari sanaba ga phangdeda aini yum hek chatpagane manungai doini ada ngausinabadi yaroi ko ai leitre kaina ima hek pema chatpa phau chatri haudong han hek ta haline advance section thawrang ni kaino order tawramba chanaba singa do purakle ani du charaga magi hostel lefam du chatnakre hiai ngamba doctor gi kevin da doctor ga mayok na famduna le doctor adu test result kharam munna yenglaba tungda tapna wangal le doctor aduna test result sing se chapmanari anirak ahumlakti tawraga yengzaban doctor gi pakhum ngairamba hiai ngamba pakhatna hanglei doctor kaya nabano mahik singbiyo blood cancer ni last test yausalam wahai du tabada tarangda laikre doctor aduna kitangana khanglamagadi phagadabani last yaurambasida akhoi so pilot hiai ngambara mo doctor animals amta laira roidra mapanda purasu kanaro roidabraba changning basel changaso ima bukan ba pam noina pukning chamnanaba puga habagi dikairi adubu kanaro matam se khara sangthabadi yagani phabagidi ngamdau mandre hiai ngamba doctor gi kevin dagi thoklaklaga mamana leiriba adomda lai mapasu ningthem su leiri ningai dana hipliba mama bu yenglaga mapi tarakli lengakpana nupa macha kari haire hiai ngamba mama leibanina asengba hairaktre esu tawra haire yam thuna pharani deima asumna hairabasu leiriba singadu ichingchingnaba mityeng adumak yengli sanatombi ison sona nokbi mama tawda Paharani hairaga kaigi kaplino angawba sidi imana bagi kapiba ima nang pharoba nachaya ware imana haibasu loida ilageba ima nang sumaina sum leibase ayam nungaiti yai
ꯅꯪ ꯑꯁꯦꯡꯕꯒꯤꯁꯨ ꯏꯃꯥꯅ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯥ? ꯌꯥꯅꯤ. ꯈꯨꯗꯛꯇ ꯁꯦꯀꯦꯟ ꯑꯃ ꯏꯁꯥꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯊꯗꯅ 이마ꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯅꯆꯥꯅ ꯄꯥꯡꯊꯣꯛꯀꯅꯤ. ꯑꯗꯨꯗꯤ ꯏꯆꯥ ꯂꯨꯍꯣꯡꯂꯁꯤ. ꯑꯩ ꯈꯪꯉꯦ ꯑꯩꯁꯦ ꯐꯕ ꯉꯝꯂꯔꯣꯏꯗꯕ ꯑꯅꯥꯕ ꯑꯃꯅ ꯅꯥꯔꯦ ꯍꯥꯏꯕ. ꯑꯗꯨꯕꯨ ꯏꯁꯥꯅ ꯂꯨꯍꯣꯡꯕ ꯌꯦꯡꯅꯤꯡꯉꯤ. ꯏꯃꯧꯁꯨ ꯎꯅꯤꯡꯉꯤ. ꯏꯁꯨꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯑꯩꯒꯤ ꯁꯨꯃꯥꯡꯗ ꯁꯥꯟꯅꯕꯗꯣ ꯑꯗꯨꯁꯨ ꯌꯦꯡꯅꯤꯡꯉꯦ. 이마ꯒꯤ ꯌꯥꯏ ꯅꯪ ꯂꯨꯍꯣꯡꯉꯣꯕ. ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯀꯞꯂꯛꯂꯤ. ꯍꯤꯌꯥꯏꯉꯝꯕꯁꯨ ꯀꯞꯂꯒ ꯀꯩꯒꯤ ꯑꯗꯨꯃꯥꯏ ꯍꯥꯏꯅꯣ? ꯏꯃꯥ ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ. ꯅꯆꯥ ꯂꯩꯔꯤꯁꯤꯗꯤ. ꯑꯩꯅ ꯍꯥꯏꯕ ꯌꯥꯅꯤ ꯍꯥꯏꯔꯒ ꯅꯪꯗꯤ ꯏꯟꯁꯨ ꯏꯟꯗꯦ. ꯏꯟꯒꯅꯤꯌꯦ. ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯗꯨꯗꯤ. ꯏꯃꯥ ꯑꯩ ꯂꯨꯍꯣꯡꯕꯁꯦ ꯌꯥꯔꯦ. ꯁꯅꯥꯇꯣꯝꯕꯤ ꯀꯞꯀꯅꯨꯁꯦ. ꯅꯁꯥꯗꯣ ꯋꯥꯅꯅꯕꯅꯤ. ꯌꯥꯏ ꯆꯠꯂꯣ ꯃꯄꯥꯟꯗ. ꯅꯤꯡꯊꯦꯝ ꯅꯪ ꯃꯔꯨꯞꯁꯦ ꯄꯨꯊꯣꯔꯛꯑꯣꯀꯣ. ꯅꯤꯡꯊꯦꯝꯅ ꯍꯣꯏ ꯄꯥꯕꯨꯡ. ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ. ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯅ ꯂꯩꯔꯤꯕ ꯍꯩ ꯂꯩ ꯊꯥꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ. ꯍꯤꯌꯥꯏꯉꯝꯕ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯇ꯭ꯔꯕꯁꯨ ꯃꯄꯤꯗꯤ ꯑꯗꯨꯃꯛ ꯇꯥꯔꯤ. ꯅꯤꯡꯊꯦꯝꯅ ꯗꯣꯛꯇꯔꯅꯕꯨ ꯀꯩ ꯍꯥꯏꯔꯛꯀꯦ? ꯏꯆꯝ ꯆꯝꯕ ꯃꯥꯟꯗꯦ ꯅꯪ ꯃꯑꯣꯡꯁꯦ. ꯚꯥꯏ ꯑꯩ ꯀꯩ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ? ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ. ꯑꯩꯒꯤ ꯂꯩꯖꯕ ꯄꯨꯝꯕ ꯀꯠꯊꯣꯛꯂꯕꯁꯨ ꯏꯃꯥꯕꯨꯗꯤ ꯀꯟꯕ ꯉꯝꯃꯔꯣꯏ. ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯐꯖꯅ ꯍꯥꯏꯔꯣ. ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯣ. ꯏꯃꯥꯁꯦ ꯕ꯭ꯂꯗ ꯀꯦꯟꯁꯔ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ. ꯂꯥꯁ ꯁ꯭ꯇꯦꯖ ꯌꯧꯔꯝꯃꯦ. ꯍꯥ ꯅꯤꯡꯊꯦꯝꯁꯨ ꯋꯥ ꯉꯥꯡꯗꯦ. ꯃꯥꯁꯨ ꯃꯄꯤ ꯇꯥꯔꯛꯂꯤ. ꯄꯣꯛꯇ ꯄꯣꯛꯄ ꯃꯃꯥꯒꯨꯝ ꯅꯨꯡꯁꯤꯕꯅꯤ ꯃꯥꯅꯁꯨ. ꯅꯤꯡꯊꯦꯝꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ? ꯍꯤꯌꯥꯏꯉꯝꯕ ꯇꯞꯅ ꯑꯩ ꯏꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯊꯨꯕꯗ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ. ꯑꯗꯨꯒ ꯏꯃꯥꯕꯨ ꯃꯄꯥꯟꯗ ꯄꯨꯗꯨꯅ ꯆꯠꯀꯦ. ꯏꯃꯥ ꯍꯥꯟꯅ ꯃꯄꯥꯟꯗ ꯄꯨꯔꯨꯕꯗꯤ? ꯑꯩ ꯈꯜꯂꯤꯕꯅꯤ. ꯏꯃꯥꯅ ꯁꯣꯏꯗꯅ ꯐꯒꯅꯤ ꯍꯥꯏꯕ ꯂꯩꯇꯕꯅ 이마나 ꯄꯥꯝꯖꯕ ꯊꯨꯡꯈꯤꯗ꯭ꯔꯕꯗꯤ ꯑꯩ ꯇꯨꯡꯗ ꯌꯥꯝ ꯅꯤꯡꯉꯝꯍꯧꯔꯣꯏ. ꯑꯗꯨꯅ 이마ꯒꯤ ꯄꯥꯝꯖꯕꯁꯦ ꯍꯥꯟꯅ ꯊꯨꯡꯍꯜꯂꯕ ꯃꯇꯨꯡ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯆꯝꯅꯅꯕ 이마ꯁꯦ ꯃꯄꯥꯟꯗ ꯄꯨꯒꯦ ꯈꯟꯕꯅꯤ. ꯑꯗꯨꯁꯨ ꯐꯔꯦ. ꯑꯗꯣ ꯍꯧꯖꯤꯛ ꯂꯨꯔꯤꯁꯦ ꯅꯨꯄꯤꯅꯤ ꯂꯨꯍꯣꯡꯒꯗꯕ. ꯑꯗꯨꯒꯤꯗꯤ 이마 ꯄꯥꯕꯨꯡꯅ ꯍꯥꯏꯅꯕ ꯑꯃ ꯂꯩꯕꯅꯤ ꯅꯍꯥꯟꯋꯥꯏ. ꯅꯪꯅꯕꯨ ꯁꯦꯡꯅ ꯌꯥꯅꯤꯡꯉꯕ꯭ꯔꯅꯦ ꯅꯨꯄꯤꯗꯣ? ꯑꯩ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯀꯩꯅꯣ ꯈꯪꯗꯦ. ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯀꯠꯊꯣꯛꯂꯗꯕꯅꯤ 이마ꯒꯤꯗꯃꯛꯇ. ꯂꯩꯉꯥꯛꯄꯁꯨ ꯈꯪꯂꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯄꯥꯎ. ꯃꯥꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ. ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯗꯤ ꯌꯥꯗ꯭ꯔꯤ. ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯄꯥꯝꯕ ꯑꯃꯗꯤ ꯃꯆꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯊꯨꯕꯗ ꯃꯆꯥꯕꯨ ꯂꯨꯍꯣꯡꯗꯕ ꯌꯥꯔꯣꯏꯗꯧꯔꯤ. ꯅꯨꯄꯥ ꯃꯆꯥꯒ ꯋꯥ ꯇꯥꯅꯔꯤ. ꯂꯩꯉꯥꯛꯄꯅ ꯂꯨꯍꯣꯡꯕꯗꯤ ꯍꯣꯡꯂꯅꯤ. ꯑꯗꯨꯕꯨ ꯅꯨꯄꯤꯗꯤ ꯀꯝꯗꯧꯕꯅꯣ? ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗꯣ ꯉꯥꯏꯔꯦ. ꯅꯁꯥꯅ ꯈꯟꯖꯕ ꯂꯩꯔꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯏꯄꯥꯅ ꯆꯠꯇꯨꯅ ꯍꯥꯏꯔꯣ ꯍꯥꯏꯕ꯭ꯔꯣ? ꯍꯤꯌꯥꯏꯉꯝꯕꯅ ꯄꯥꯕꯨꯡ ꯍꯣꯏꯅ ꯍꯥꯟꯅ ꯍꯥꯏꯅꯈꯤꯕ ꯋꯥꯗꯣ ꯅꯆꯥ ꯌꯥꯖꯔꯦ. 이마ꯅꯁꯨ ꯄꯥꯕꯨꯡꯅꯁꯨ ꯄꯥꯝꯖꯕ ꯅꯨꯄꯤꯗꯣ ꯅꯆꯥꯒꯤꯁꯨ ꯄꯥꯝꯖꯕꯅꯤ. ꯐꯔꯦ. ꯑꯗꯨꯗꯤ ꯏꯇꯥꯎ ꯁꯨꯔꯖꯀꯥꯟꯇꯗ ꯋꯥꯔꯤꯁꯦ ꯍꯧꯗꯣꯛꯂꯒꯦ. ꯑꯗꯨꯒ ꯑꯊꯨꯕꯗ ꯂꯨꯍꯣꯡꯕꯁꯦ ꯁꯤꯟꯅꯅꯕ ꯍꯥꯏꯈ꯭ꯔꯒꯦꯀꯣ. ꯍꯣꯏ ꯄꯥꯕꯨꯡ. ꯁꯨꯔꯖꯀꯥꯟꯇ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯋꯥꯀꯤꯡ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯑꯒ ꯐꯝꯊꯕꯗ ꯉꯥꯏꯔꯤ. ꯐꯨꯔꯤꯠ ꯈꯥꯎꯗ ꯌꯥꯎꯔꯤꯕ ꯃꯣꯕꯥꯏꯜ ꯑꯗꯨ ꯈꯤꯡꯂꯛꯄꯗꯨꯗ ꯂꯧꯊꯣꯛꯇꯨꯅ ꯄꯥꯏꯈꯠꯂꯤ. ꯍꯜꯂꯣ ꯏꯇꯥꯎ. ꯑꯁꯣꯝꯗꯒꯤ ꯂꯩꯉꯥꯛꯄꯅ ꯏꯇꯥꯎ ꯀꯔꯤ ꯂꯩꯔꯦ? ꯍꯦꯛꯇ ꯇꯥꯛꯄꯤꯌꯨꯅꯦ. ꯏꯇꯥꯎ ꯑꯩꯒꯤꯁꯦ ꯆꯠꯅꯕꯤꯗꯤ ꯅꯠꯇ꯭ꯔꯦ. ꯊꯑꯣꯏꯅ ꯎꯁꯤꯠꯇꯕꯅꯦꯁꯨ ꯈꯟꯕꯤꯅꯨ. ꯑꯩꯒꯤꯁꯦ ꯇꯉꯥꯏ ꯐꯗꯗꯅ ꯇꯧꯖꯕꯅꯤ. ꯈꯣꯏꯊꯣꯛꯇꯅ ꯂꯩꯔꯦꯅꯦ ꯏꯇꯥꯎꯅ. ꯍꯥꯏꯅꯤꯡꯕꯗꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ. ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯄꯣꯠꯁꯛ ꯑꯃ ꯅꯤꯖꯒꯦ ꯇꯧꯔꯛꯂꯤꯅꯤ. ꯁꯨꯔꯖꯀꯥꯟꯇ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯂꯒ ꯑꯄꯥꯝꯕꯗꯣ ꯍꯦꯛꯇ ꯍꯥꯏꯔꯣ. ꯄꯤꯔꯗꯕꯅꯤꯅꯦ. ꯂꯩꯉꯥꯛꯄ ꯈꯔ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯑꯃꯨꯛ ꯇꯥꯔꯛꯂꯒ ꯏꯇꯥꯎꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ. ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯑꯩ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ. ꯁꯨꯔꯖꯀꯥꯟꯇ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛ ꯍꯟꯖꯤꯜꯂꯒ ꯏꯇꯥꯎ ꯀꯩꯗꯧꯔꯦ? ꯑꯁꯨꯛ ꯊꯨꯅꯗꯤ? ꯂꯩꯉꯥꯛꯄ ꯃꯔꯝ ꯑꯗꯨ ꯃꯃꯤꯠ ꯇꯥꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯇꯉꯥꯏ ꯐꯗꯕ ꯑꯗꯨ ꯈꯪꯍꯜꯂꯤ. ꯁꯨꯔꯖꯀꯥꯟꯇꯅ ꯑꯃꯨꯛ ꯐꯔꯦ ꯏꯇꯥꯎ. ꯏꯆꯟꯗꯨꯒꯤ ꯈꯜꯂꯒ ꯍꯣꯠꯅꯕ ꯇꯥꯔꯦꯗꯅ. ꯌꯨꯝꯗ ꯑꯃꯨꯛ ꯍꯥꯏꯕ ꯂꯥꯛꯇ꯭ꯔꯕꯁꯨ ꯌꯥꯔꯦ. ꯊꯨꯅ ꯂꯨꯍꯣꯡꯗꯧꯕꯅꯤꯅ ꯑꯉꯥꯡ ꯑꯅꯤꯒꯤ ꯀꯨꯊꯤ ꯇꯧꯔꯒꯅꯦ ꯅꯨꯃꯤꯠ ꯂꯦꯞꯂꯒ ꯕꯥꯔꯇꯣꯟ ꯍꯦꯛꯇ ꯅꯝꯂꯒ ꯂꯣꯏꯔꯦꯗꯅ. ꯏꯇꯥꯎꯅ ꯑꯩꯒꯤ ꯋꯥꯕꯨ ꯈꯪꯕꯤꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯁꯣꯝꯗ ꯁꯤꯟꯕ ꯂꯥꯡꯕ ꯍꯧꯔꯒꯦꯅꯦꯀꯣ. ꯐꯅꯤ ꯊꯝꯕꯤꯔꯣ.
ꯔꯦꯈꯥ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯔꯛꯂꯒ ꯀꯅꯥꯅꯣ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯁꯨꯔꯖꯀꯥꯟꯇꯅ ꯅꯪꯁꯨ ꯊꯣꯔꯛꯄꯁꯦ ꯐꯔꯦ ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯍꯥꯏꯈꯤꯕ ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯂꯨꯍꯣꯡꯕꯒꯤ ꯋꯥꯗꯨꯅꯤ ꯃꯄꯥꯗꯨꯅꯤ ꯐꯣꯟ ꯇꯧꯔꯛꯂꯤꯗꯣ ꯃꯃꯥꯗꯣ ꯀꯟꯅ ꯅꯥꯔꯦ ꯑꯊꯨꯕꯗ ꯍꯣꯡꯉꯁꯦ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯌꯥꯈ꯭ꯔꯦ ꯄꯥꯟꯖꯤ ꯀꯅꯥꯅꯣ ꯇꯧꯔꯒꯅꯦ ꯅꯨꯃꯤꯠ ꯑꯐꯕ ꯌꯦꯡꯂꯨꯔꯣ ꯔꯦꯈꯥ ꯃꯊꯥ ꯁꯥꯅ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯏꯆꯥꯅꯨꯄꯤꯅꯦꯅꯅꯦ ꯃꯪꯗꯅ ꯂꯩꯕꯁꯤꯒ ꯋꯥ ꯉꯥꯡꯕꯁꯨ ꯇꯥꯗꯦ ꯃꯄꯥꯟ ꯐꯪꯉꯤ ꯊꯣꯛꯈꯤꯗ꯭ꯔꯦ ꯁꯤꯗꯕꯨ ꯂꯨꯍꯣꯡꯕ ꯌꯥꯔꯛꯈꯤꯗ꯭ꯔꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯣꯂꯦꯖ ꯐꯪꯉꯤ ꯂꯣꯏꯗ꯭ꯔꯤ ꯀꯣꯂꯦꯖ ꯄꯔꯤꯈ꯭ꯌꯥꯒꯤ ꯃꯥꯔꯛꯁꯤꯁꯨꯅꯦ ꯆꯤ ꯂꯥꯎꯕꯅꯤꯗꯅ ꯄꯥꯁ ꯇꯧꯔꯤꯁꯦ ꯃꯥꯗꯤ ꯐꯅꯕ ꯑꯉꯥꯡꯅꯦꯕ ꯀꯝꯗꯧꯔꯤꯅꯣ ꯈꯪꯗꯦ ꯍꯟꯗꯛ ꯃꯇꯥꯡꯁꯦ ꯌꯥꯅꯅꯕ ꯁꯤꯜꯂꯨ ꯑꯩꯗꯤꯅꯦ ꯌꯥꯏ ꯍꯥꯏꯈ꯭ꯔꯦ ꯀꯣꯂꯦꯖ ꯂꯣꯏꯗꯕꯗꯨꯗꯤ ꯑꯥꯗ ꯂꯣꯏꯁꯤꯟꯖꯅꯤ ꯃꯤꯒꯤꯁꯨ ꯇꯉꯥꯏ ꯐꯗꯕꯅꯤꯗꯅ ꯍꯣ ꯅꯣꯏ ꯅꯄꯥ ꯅꯆꯥ ꯉꯥꯡꯅꯖꯔꯣ ꯑꯩꯅꯦ ꯀꯣꯛꯀ ꯉꯥꯎꯏ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯔꯦꯈꯥꯗꯨ ꯉꯥꯡꯗꯅ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯅꯨ ꯇꯨꯃꯤꯟꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯁꯛ ꯃꯆꯨꯁꯨ ꯏꯊꯣꯛ ꯊꯣꯛꯇ꯭ꯔꯦ ꯍꯥꯟꯅꯒ ꯌꯥꯝꯅ ꯃꯥꯟꯅꯗ꯭ꯔꯕ ꯐꯤꯕꯝ ꯑꯃꯗꯅꯤ ꯂꯩꯔꯤꯕ ꯑꯗꯨ ꯔꯦꯈꯥ ꯃꯆꯥꯕꯨ ꯀꯧꯔꯛꯏ ꯕꯦꯃꯥ ꯑꯅꯨ ꯅꯪꯕꯨ ꯇꯨꯝꯂꯕ꯭ꯔꯅꯦꯍꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯑꯁꯤ ꯍꯥꯏꯅ ꯐꯃꯨꯡ ꯃꯆꯤ ꯑꯗꯨꯗ ꯐꯝꯊꯩ ꯑꯅꯨꯄꯃꯥ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯒ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯏꯃꯥꯅꯦ ꯋꯥ ꯍꯥꯏꯒꯦ ꯍꯥꯟꯅ ꯍꯦꯛꯇꯁꯨ ꯐꯤꯡꯒꯠꯀꯅꯨ ꯅꯄꯥꯅꯗꯤ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯝꯗꯕ ꯌꯥꯏ ꯑꯩꯉꯣꯟꯗꯗꯤ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯦ ꯏꯃꯥ ꯀꯩ ꯋꯥꯐꯝꯅꯣ ꯅꯪꯕꯨ ꯂꯨꯍꯣꯡꯕꯒꯤ ꯋꯥꯅꯤ ꯑꯊꯨꯕꯗꯅꯦ ꯉꯁꯤ 5 ꯃꯅꯨꯡꯗ ꯅꯪꯕꯨ ꯂꯨꯍꯣꯡꯅꯅꯕ ꯍꯥꯏꯔꯤ ꯌꯥꯗꯕ ꯌꯥꯔꯣꯏꯁꯨꯅꯦ ꯅꯄꯥꯕꯨꯡꯅ ꯍꯥꯏꯍꯧꯕꯅꯤ ꯏꯃꯥ ꯑꯗꯨꯛ ꯊꯨꯅ ꯑꯩꯒꯤ ꯑꯄꯥꯝꯗ ꯍꯥꯏꯕꯒꯤ ꯍꯛꯁꯨ ꯄꯤꯗ꯭ꯔꯦ ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯕꯨ ꯑꯩꯉꯣꯟꯗ ꯍꯪꯕꯒꯤ ꯀꯥꯟꯅꯕ ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯍꯣꯡꯕꯒ ꯃꯥꯟꯅꯗ꯭ꯔꯣ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯕꯒ ꯁꯨꯔꯖꯀꯥꯟꯇꯅ ꯊꯣꯡꯖꯤꯜꯗꯒꯤ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯍꯪꯕ ꯍꯪꯗꯕ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦ ꯅꯪ ꯀꯣꯂꯦꯖ ꯂꯣꯏꯕ ꯉꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯃꯥꯗꯣ ꯅꯥꯔꯦ ꯇꯉꯥꯏ ꯐꯗꯅ ꯍꯥꯏꯔꯛꯂꯦꯗꯅ ꯑꯩꯅꯁꯨ ꯌꯥꯈ꯭ꯔꯦ ꯅꯪꯁꯨ ꯏꯆꯥꯅꯤ ꯌꯥꯐꯝ ꯊꯣꯛꯇꯕ꯭ꯔꯅꯦꯍꯦ ꯑꯅꯨꯄꯃꯥ ꯃꯄꯥꯗ ꯌꯦꯡꯂꯒ ꯕꯕꯥꯅ ꯑꯩ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯤꯁꯦ ꯕꯕꯥꯒꯤ ꯌꯥꯝ ꯀꯥꯟꯅꯕ ꯇꯣꯡꯖꯕꯗꯤ ꯑꯣꯏꯔꯝꯒꯅꯤ ꯑꯩꯒꯤ ꯐꯕ ꯐꯠꯇꯕꯗꯤ ꯊꯣꯏꯅ ꯈꯪꯕꯤꯔꯝꯂꯣꯏ ꯀꯣꯆꯤ ꯊꯥꯡꯕ ꯃꯆꯥꯒꯤ ꯋꯥ ꯑꯗꯨꯗ ꯃꯅꯨꯡ ꯌꯧꯅ ꯂꯧꯁꯤꯟꯈꯤꯗ꯭ꯔꯦ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯇꯤꯟ ꯌꯣꯠꯊꯗꯨꯅ ꯈꯟꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯍꯥꯏꯔꯛꯏ ꯏꯆꯥꯒꯤ ꯐꯅꯕꯅꯤ ꯁꯤꯜꯂꯤꯁꯦ ꯀꯥꯟꯅꯗꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯅꯩꯅꯗꯨꯅ ꯂꯩꯕ ꯅꯨꯃꯤꯠ ꯂꯦꯞꯅꯅꯕ ꯇꯧꯁꯤꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯨꯔꯖꯀꯥꯟꯇꯗꯨ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ ꯔꯦꯈꯥ ꯃꯆꯥꯗ ꯑꯣꯟꯁꯤꯜꯂꯒ ꯕꯦꯃꯥ ꯏꯃꯥꯁꯨ ꯅꯨꯄꯤꯅꯤ ꯏꯆꯥꯒꯤ ꯑꯋꯥꯕꯗꯣ ꯏꯃꯥꯁꯨ ꯀꯔꯤꯒꯤ ꯈꯪꯂꯣꯏ ꯏꯆꯥꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩ ꯍꯥꯏꯕꯁꯨ ꯈꯪꯏ ꯑꯗꯨꯕꯨ ꯃꯗꯣ ꯍꯪꯅꯕꯒꯤ ꯇꯟꯖꯥꯗꯤ ꯏꯃꯥꯗ ꯄꯤꯗ꯭ꯔꯕꯅꯤꯅ ꯏꯃꯥꯁꯨ ꯈꯪꯂꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯅꯪ ꯏꯃꯥꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯑꯅꯨꯄꯃꯥ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯋꯥꯗꯨ ꯌꯥꯅꯤꯡꯉꯤ ꯍꯥꯏꯕꯁꯨ ꯍꯥꯏꯗꯦ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯁꯨ ꯃꯔꯩ ꯀꯟꯅ ꯇꯧꯔꯨꯗ꯭ꯔꯦ ꯀꯞꯁꯨ ꯀꯞꯇꯦ ꯅꯣꯛꯁꯨ ꯅꯣꯛꯇꯦ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯑꯃꯗ ꯂꯩꯕꯒꯨꯝ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩ ꯏꯃꯨꯡ ꯑꯅꯤ ꯌꯥꯅꯕꯒꯤ ꯃꯇꯨꯡꯏꯟꯅ ꯂꯨꯍꯣꯡꯅꯕ ꯅꯨꯃꯤꯠ ꯈꯨꯗꯛꯇ ꯂꯦꯞꯂꯤ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯅꯤꯅꯤ ꯁꯨꯕꯗ ꯍꯩꯖꯤꯡ ꯈꯔꯥꯏ ꯑꯣꯏꯔꯒ ꯍꯨꯝꯅꯤ ꯁꯨꯕꯗ ꯂꯨꯍꯣꯡꯕ ꯍꯥꯏꯅ ꯌꯥꯅꯔꯦ ꯕꯥꯔꯇꯣꯟ ꯅꯝꯃꯤ ꯈꯪꯅ ꯆꯥꯟꯅꯕ ꯀꯅꯥꯗ ꯕꯥꯔꯇꯣꯟ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯏꯃꯨꯡ ꯑꯅꯤꯃꯛ ꯌꯨꯝ ꯀꯩꯒꯤ ꯐꯤꯕꯝꯗꯤ ꯊꯣꯏꯅ ꯁꯦꯝꯖꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯟꯅꯗꯒꯤ ꯃꯆꯨ ꯃꯃꯦꯟ ꯂꯪꯅ ꯅꯥꯟꯅ ꯂꯩꯕ ꯉꯥꯛꯇꯅꯤ ꯄꯩꯁꯥꯒꯤ ꯑꯋꯥꯠꯄ ꯂꯩꯇꯕꯅ ꯈꯨꯗꯛꯇ ꯑꯣꯏꯔꯕꯁꯨ ꯃꯆꯨ ꯇꯥꯍꯜꯂꯤ ꯃꯌꯥꯝꯗꯒꯤ ꯊꯣꯏꯅ ꯍꯦꯟꯅꯅꯕ ꯃꯑꯣꯡꯗꯁꯨ ꯁꯤꯜꯂꯤ ꯍꯩꯖꯤꯄꯣꯠ ꯍꯌꯦꯡꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯊꯤꯜꯗꯨꯅꯤ ꯅꯤꯡꯊꯦꯝꯅ ꯍꯤꯌꯥꯏꯉꯝꯕꯒꯤ ꯃꯃꯥꯟꯅꯕ ꯈꯔ ꯏꯟꯚꯤꯇꯦꯁꯟ ꯄꯤꯔꯨꯔꯒ ꯍꯤꯌꯥꯏꯉꯝꯕꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯅꯤ ꯍꯤꯌꯥꯏꯉꯝꯕꯁꯨ ꯀꯥꯗꯨ ꯀꯔꯤꯅꯣ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩ ꯅꯤꯡꯊꯦꯝꯅ ꯌꯥꯏꯕꯣ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯈꯣꯡꯁꯤꯅꯕꯨ ꯐꯔꯕ꯭ꯔꯥ ꯈꯪꯗꯦꯗ ꯂꯨꯍꯣꯡꯗꯧꯔꯦ ꯀꯥꯏꯅ ꯃꯊꯨꯞ ꯃꯔꯥꯡ ꯍꯧꯕꯒ ꯅꯪꯕ ꯅꯠꯇꯦ ꯃꯤ ꯄꯨꯝꯕ ꯉꯛꯍꯧꯔꯦ ꯍꯌꯦꯡꯗ ꯉꯥꯏꯔꯀꯥꯟꯗ ꯕꯥꯔꯇꯣꯟ ꯂꯥꯛꯑꯦꯅ ꯍꯤꯌꯥꯏꯉꯝꯕ ꯊꯕꯛ ꯇꯧꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ ꯁꯨꯃꯥꯏ ꯍꯣꯡꯒꯦꯒꯗꯤ ꯈꯜꯂꯨꯅꯨꯀꯣ ꯑꯩꯁꯨ ꯇꯜꯂꯤꯕꯅꯤ ꯑꯩꯁꯨ ꯉꯛꯏ ꯃꯣꯏꯗꯣ ꯉꯛꯏ ꯑꯗꯨꯃꯥꯏꯅ ꯁꯤꯌꯥ ꯍꯣꯡꯗꯣꯔꯀꯥꯟꯁꯤꯗ ꯍꯣꯡꯅꯤꯡꯗꯕꯒꯁꯨ ꯁꯥꯔꯤ ꯍꯣꯏꯗ ꯑꯩꯁꯨ ꯈꯪꯉꯤ ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯐꯅꯕ ꯐꯥꯒꯤ ꯁꯨꯝ ꯇꯧꯕꯅꯤ ꯑꯇꯩ ꯂꯥꯏꯔꯤ ꯅꯪ ꯅꯨꯄꯤꯗꯣ ꯃꯁꯛ ꯑꯝꯇ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯟꯅ ꯎꯈ꯭ꯔꯕꯣ ꯎꯗꯦꯗ ꯃꯄꯥꯕꯨꯗꯤ ꯎꯔꯦ ꯁꯤꯗꯁꯨ ꯂꯥꯛꯑꯝꯕꯅꯤ ꯀꯥꯏ ꯆꯠꯄꯗ ꯎꯔꯤꯕ ꯅꯪꯗꯤ ꯅꯨꯄꯤ ꯌꯦꯡꯒꯦꯗꯤ ꯍꯥꯏꯗꯗꯅ ꯃꯄꯥ ꯌꯦꯡ ꯂꯩꯔꯤꯗꯨꯕꯣ ꯀꯨꯏꯔꯕꯗ ꯅꯨꯡꯁꯤꯊꯦꯜꯗ ꯌꯦꯅꯤꯡ ꯍꯨꯟꯕꯤ ꯆꯠꯂꯝꯗꯥꯏꯗ ꯆꯠꯂꯨꯕꯗꯣ ꯑꯗꯨꯗ ꯃꯥ ꯊꯤꯟꯕ ꯂꯥꯛꯄꯗꯅꯤ ꯑꯩꯅ ꯋꯥꯔꯤ ꯁꯥꯔꯛꯑꯦ ꯍꯥꯏꯕꯗꯣ ꯒꯥꯔꯤ ꯌꯥꯗ꯭ꯔꯕ ꯍꯪꯉꯛꯑꯦ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯍꯩꯁ ꯑꯗꯨꯗꯤ ꯅꯪ ꯈꯜꯂꯤꯗꯨꯒ ꯃꯥꯟꯅꯔ ꯖꯥꯠꯂꯣ ꯅꯠꯇꯦꯗ
ꯍꯧꯖꯤꯛ ꯍꯥꯏꯅꯔꯤꯕ ꯅꯨꯄꯤꯗꯨꯗꯤ DMꯗ ꯇꯝꯃꯦ ꯍꯥꯏꯒꯨꯝ ꯇꯧꯕꯅꯤ꯫ ꯑꯣ, ꯅꯤꯡꯊꯦꯝꯗꯣ ꯑꯃꯨꯛ ꯀꯩꯅꯣꯝꯃ ꯐꯠ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ, ꯌꯥꯏ, ꯅꯨꯄꯤꯗꯣ ꯅꯨꯡꯁꯤꯊꯦꯜꯗꯩ ꯍꯥꯏꯕ? ꯃꯥ ꯐꯪꯗ꯭ꯔꯁꯨ ꯃꯣꯏ ꯈꯨꯜꯗꯒꯤ ꯑꯃꯗꯤ ꯐꯪꯗꯧꯔꯦꯗꯅ꯫ ꯑꯗꯨꯒ ꯂꯥꯏꯔꯤ, ꯌꯦꯅꯤꯡ ꯍꯨꯟꯕꯤ ꯊꯤꯟꯕ ꯌꯥꯎꯔꯛꯑꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯃꯤ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯃꯄꯥ ꯃꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ꯫ ꯀꯥꯎꯔꯦ, ꯑꯩ ꯏꯟꯚꯤꯇꯦꯁꯟꯗ ꯌꯥꯎꯕꯅꯦ, ꯌꯦꯡꯉꯣ ꯑꯝꯇ꯫ ꯍꯣꯏꯅꯦ, ꯑꯩ ꯏꯟꯚꯤꯇꯦꯁꯟꯗ ꯌꯦꯡꯕꯒ ꯅꯪꯗꯤ, ꯑꯝꯇ ꯌꯦꯡꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯍꯧꯕ ꯏꯟꯚꯤꯇꯦꯁꯟ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯍꯤꯌꯥꯏꯉꯝꯕꯁꯨ ꯅꯤꯡꯊꯦꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯧꯔꯝꯂꯤꯕ ꯑꯗꯨ ꯂꯦꯞꯇꯨꯅ ꯃꯥꯁꯨ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯅꯤꯡꯊꯦꯝ ꯏꯟꯚꯤꯇꯦꯁꯟꯗ ꯌꯦꯡꯂꯝꯕꯗꯒꯤ ꯍꯤꯌꯥꯏꯉꯝꯕꯗ ꯇꯔꯨ ꯇꯔꯨ ꯌꯦꯡꯂꯛꯏ꯫ ꯍꯤꯌꯥꯏꯉꯝꯕꯅ, ꯀꯩꯗꯧꯔꯒꯦ? ꯅꯤꯡꯊꯦꯝ ꯀꯞꯂꯤ ꯀꯞꯂꯤ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯅꯪ ꯉꯔꯥꯡꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ? ꯀꯩꯗꯧꯔꯒꯦ? ꯍꯥꯏꯌꯨꯗꯤ ꯌꯥꯗꯦ, ꯀꯞꯇꯅꯒ ꯇꯧꯔꯤꯁꯤꯕꯣ ꯀꯩꯗꯧꯔꯒꯦꯕ? ꯑꯅꯨꯒꯤ ꯃꯄꯥꯒꯤ ꯃꯃꯤꯡꯅꯦ꯫ ꯑꯗꯨ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ? ꯍꯤꯌꯥꯏꯉꯝꯕ ꯍꯥꯏꯈꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯋꯥ ꯉꯥꯡꯂꯝꯕ ꯆꯤꯟꯕꯥꯜ ꯑꯅꯤꯗꯨ ꯆꯞꯁꯟꯅꯩ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯅꯨꯄꯤꯁꯦ ꯃꯊꯟꯇ ꯄꯣꯛꯄꯅꯤ, ꯃꯥ ꯅꯠꯇꯅ ꯂꯩꯇꯦ, ꯅꯨꯡꯁꯤꯗꯦꯜꯗꯩꯁꯨ ꯑꯣꯏꯔꯦ, ꯃꯄꯥ ꯃꯃꯤꯡꯁꯨ ꯃꯥꯟꯅꯔꯦ, ꯅꯨꯄꯤ ꯃꯃꯤꯡꯁꯤꯁꯨ ꯑꯃꯨꯛ ꯃꯥꯟꯅꯔꯦ, ꯃꯃꯥꯟꯅꯕꯤ ꯊꯤꯟꯗꯣꯛꯄ ꯆꯠꯂꯦꯁꯨ ꯍꯥꯏꯔꯦ꯫ ꯅꯠꯇꯦ, ꯅꯪ ꯏꯟꯚꯤꯇꯦꯁꯟꯁꯦ ꯅꯝꯕꯗ ꯈꯤꯇꯪ ꯈꯟꯍꯧꯗ꯭ꯔꯕꯣ? ꯑꯩꯁꯨ ꯈꯪꯗꯦ, ꯄꯥꯃꯨꯡꯅ ꯇꯧꯔꯒ ꯅꯝꯃꯒ ꯄꯤꯔꯛꯄꯅꯤ, ꯑꯩꯁꯨ ꯐꯖꯅ ꯌꯦꯡꯂꯨꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯂꯣꯏꯈ꯭ꯔꯦ, ꯁꯤ ꯈꯟꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯃꯈꯥ ꯇꯥꯕꯗ ꯀꯩꯗꯧꯁꯤꯒꯦ ꯈꯟꯅꯕꯅ ꯐꯩ꯫ ꯃꯥꯁꯨ ꯀꯩꯝ ꯍꯥꯏꯗꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ, ꯆꯍꯤ ꯑꯃ ꯑꯅꯤꯁꯦ ꯋꯥꯔꯤꯁꯨ ꯁꯥꯕ ꯌꯥꯗꯦ, ꯃꯥ ꯀꯩꯗꯧꯔꯒꯦ ꯍꯪꯉꯁꯨ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏ꯫ ꯉꯔꯥꯡꯗꯩꯁꯨ ꯋꯥꯔꯤ ꯁꯥꯗ꯭ꯔꯤ, ꯑꯩꯅ ꯇꯧꯕ ꯐꯣꯟꯁꯨ ꯃꯥ ꯄꯥꯏꯗꯦ꯫ ꯐꯔꯦ, ꯍꯧꯖꯤꯛ ꯇꯧꯔꯒ ꯌꯦꯡꯉꯨ, ꯃꯥꯁꯨ ꯌꯥꯎꯅꯅꯦ ꯀꯩꯗꯧꯕ ꯍꯥꯏꯗꯨ ꯈꯟꯅꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯑꯅꯨꯗ ꯀꯣꯜ ꯇꯧꯏ, ꯑꯗꯨꯕꯨ ꯄꯥꯏꯔꯛꯇ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯄꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯇꯧꯔꯅꯤ ꯍꯥꯏꯕꯒꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯄꯥꯏꯔꯛꯏ꯫ ꯅꯤꯡꯊꯦꯝꯅ, ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯁꯦ? ꯐꯣꯟ ꯑꯗꯨ ꯀꯩꯝ ꯇꯧꯕꯗꯨꯕꯨ ꯁꯨꯛꯄꯥꯏ ꯄꯥꯏꯗ ꯉꯝꯃꯤꯁꯦ ꯀꯩꯅꯣꯕ? ꯑꯅꯨ ꯇꯞꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ ꯑꯩ ꯀꯅꯥꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯦ꯫ ꯅꯪꯅ ꯁꯥꯟꯅꯅꯤꯡꯗꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯕ꯭ꯔꯣ? ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩꯅ ꯀꯩ ꯋꯥ ꯂꯣꯠꯂꯒꯦ? ꯂꯣꯠꯇꯦ ꯅꯪ ꯑꯩꯉꯣꯟꯗ ꯀꯩꯝꯇ, ꯑꯗꯨꯒ ꯂꯨꯍꯣꯡꯗꯧꯔꯤꯁꯤꯅ ꯀꯩꯅꯣ? ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯅꯪꯅ ꯍꯥꯟꯅ ꯈꯪꯉꯗꯨꯗꯤ ꯌꯥꯔꯦ ꯀꯩꯅꯣ? ꯀꯩꯅꯣ ꯅꯪ ꯍꯥꯏꯅꯤꯡꯉꯤꯁꯦ? ꯅꯪ ꯅꯁꯥꯅ ꯌꯥꯔꯦ, ꯑꯩꯒꯤꯗꯤ ꯀꯩꯝꯇ ꯈꯟꯗꯕꯩ ꯃꯑꯣꯡꯂꯕ? ꯏꯁꯥꯅ ꯌꯥꯕ ꯌꯥꯗꯕ ꯑꯩꯒꯤ ꯍꯛ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯋꯥꯐꯝꯁꯤꯗ, ꯑꯗꯨꯒ ꯅꯪꯒꯤ ꯈꯟꯕꯒꯤꯅꯦ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯦ꯫ ꯐꯥꯒꯤ ꯇꯧꯅꯨ, ꯐꯥꯒꯤ ꯌꯥꯕ ꯋꯥ ꯅꯠꯇꯦ꯫ ꯑꯗꯨꯒ ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥꯔꯕ? ꯅꯪꯅ ꯁꯤ ꯇꯧꯁꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯇꯥꯟꯅꯔꯝꯗ꯭ꯔꯤꯁꯦ ꯅꯪꯁꯨ ꯍꯣꯡꯈ꯭ꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯤꯕ ꯅꯠꯇ꯭ꯔꯣ? ꯇꯥꯟꯅꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯅꯪꯒ꯫ ꯑꯗꯨꯗꯤ ꯅꯪ ꯍꯧꯖꯤꯛ ꯊꯣꯛꯂꯣ, ꯑꯩ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯄ ꯉꯝꯒꯅꯤ? ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯗꯨꯅꯁꯨ ꯆꯠꯂꯣꯏ, ꯑꯩꯗꯤ ꯑꯩꯒꯤ ꯂꯝꯕꯤꯗ ꯏꯇꯣꯝ ꯆꯠꯆꯒꯦ, ꯀꯅꯥꯁꯨ ꯑꯌꯦꯠꯄ ꯄꯤꯔꯣꯏ꯫ ꯀꯅꯥꯅ ꯀꯔꯤ ꯌꯦꯠꯂꯒꯦ? ꯃꯔꯤ ꯁꯝꯅꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯒꯗꯨꯅ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯉꯣꯟꯗꯁꯨ ꯌꯦꯠꯄꯤꯅꯨ, ꯅꯪꯉꯣꯟꯗꯁꯨ ꯌꯦꯠꯂꯔꯣꯏ ꯍꯥꯏꯕ꯫ ꯃꯔꯩ ꯇꯧꯅꯨ, ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯈꯪꯕꯒꯤ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏꯁꯤꯅꯦ꯫ ꯅꯪꯅ ꯍꯥꯟꯅ ꯈꯪꯉꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ? ꯅꯪꯉꯣꯟꯗ ꯍꯥꯏꯅꯅꯤꯡꯉꯥꯏ ꯋꯥ ꯂꯩꯇꯦ, ꯑꯩꯁꯨ ꯑꯩꯒꯤ, ꯅꯪꯁꯨ ꯅꯪꯒꯤ, ꯏꯕꯥꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯠꯅꯔꯁꯤ꯫ ꯍꯟꯗꯛꯇꯤ ꯅꯤꯡꯊꯦꯝꯗꯨ ꯂꯥꯎꯈꯠꯂꯛꯏ꯫ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯗ ꯅꯪꯅ ꯂꯨꯍꯣꯡꯈ꯭ꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯇꯨꯃꯤꯟ ꯂꯩꯗꯣꯏꯅꯣ? ꯃꯗꯣ ꯅꯪꯒꯤ ꯂꯥꯏꯕꯛꯅꯤ, ꯋꯥ ꯁꯥꯡꯅ ꯉꯥꯡꯅꯔꯔꯣꯏꯁꯤ, ꯑꯩꯉꯣꯟꯗ ꯀꯣꯜ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯑꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯣꯜ ꯑꯗꯨ ꯀꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝ ꯍꯟꯖꯤꯟꯅ ꯇꯧꯏ, ꯑꯗꯨꯕꯨ ꯑꯣꯐ ꯂꯩꯈ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇ ꯅꯤꯡꯊꯦꯝꯗꯨ ꯃꯃꯥꯏꯗꯨꯗ ꯃꯈꯨꯠ ꯑꯗꯨꯅ ꯎꯞꯁꯤꯟꯖꯈꯤ꯫ ꯉꯁꯥꯏꯗꯒꯤ ꯇꯥꯔꯝꯕ ꯍꯤꯌꯥꯏꯉꯝꯕꯁꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯌꯦꯅꯤꯡ ꯍꯨꯟꯕꯤ ꯃꯃꯥꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯌꯦꯅꯤꯡꯅ, ꯑꯩꯈꯣꯏ ꯌꯥꯏꯈꯣꯝꯕꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ ꯃꯃꯥ? ꯌꯥꯎꯗꯦ ꯌꯥꯎꯗꯦ, ꯏꯝꯐꯥꯜꯗ ꯇꯝꯈꯤꯕꯗꯒꯤꯗꯤꯅꯦ ꯄꯥꯈꯪ ꯁꯥꯈꯤꯕꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ꯫ ꯉꯥꯎꯒ ꯉꯥꯎꯁꯤꯟꯅꯔꯝꯃꯗꯤ ꯃꯥ ꯅꯨꯡꯉꯥꯏꯅꯤ꯫ ꯉꯥꯎꯗꯦ ꯉꯥꯎꯗꯦ, ꯑꯗꯣ ꯅꯪꯕꯨ ꯀꯩꯗꯧꯉꯩ ꯂꯥꯛꯀꯦ ꯍꯥꯏꯔꯤꯅꯣ? ꯑꯦꯛꯖꯥꯝꯕꯨꯗꯤ ꯉꯁꯤ ꯂꯣꯏꯔꯦ, ꯍꯌꯦꯡꯁꯦ ꯂꯩꯃꯤꯟꯅꯕꯈꯩ ꯐꯦꯌꯔꯋꯦꯜ ꯄꯤꯔꯒ ꯍꯌꯦꯡ ꯃꯊꯪꯗ ꯂꯥꯛꯑꯒꯦ ꯇꯧꯕ꯫ ꯏꯃꯥꯕꯨ ꯀꯩꯅꯣꯝꯇꯗꯤ ꯍꯥꯏꯅꯤꯡꯉꯤꯅꯦ꯫ ꯑꯦ, ꯀꯩ ꯋꯥꯅꯣ ꯏꯃꯥ? ꯑꯅꯨꯄꯃꯥꯗꯣ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯅ ꯕꯥꯔꯇꯣꯟ ꯂꯥꯛꯏ, ꯈꯨꯗꯛꯇ ꯁꯤꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯃꯥ ꯃꯄꯥꯅ꯫ ꯍꯥ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯅꯥꯒ? ꯀꯗꯥꯏꯗ? ꯃꯇꯝꯁꯨ ꯆꯥꯗ꯭ꯔꯤꯉꯩꯗ꯫ ꯕꯕꯥ ꯁꯨꯔꯖꯀꯥꯟꯇꯅꯁꯨ ꯀꯩꯝꯇ ꯍꯥꯏꯗꯦ, ꯑꯅꯨꯁꯨ ꯐꯣꯟ ꯇꯧꯕ ꯄꯥꯏꯗꯦ꯫ ꯏꯝꯐꯥꯜꯗ ꯑꯣꯏꯔ ꯃꯥꯜꯂꯦ, ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯗꯣ ꯀꯟꯅ ꯅꯥꯔꯦ, ꯑꯗꯨꯅ ꯊꯨꯖꯤꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯈꯪꯗꯦ, ꯑꯅꯨꯁꯤꯁꯨꯅꯦ ꯃꯁꯛ ꯃꯆꯨ ꯑꯃ ꯏꯊꯣꯛ ꯊꯣꯛꯇ꯭ꯔꯦ, ꯃꯄꯥꯟꯒꯁꯦ ꯀꯌꯥ ꯊꯣꯛꯈꯤꯗ꯭ꯔꯦ, ꯑꯩꯈꯣꯏꯗꯁꯨ ꯍꯟꯗꯛꯇꯤ ꯏꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯀꯩꯗꯧꯉꯩꯅꯣ? ꯍꯌꯦꯡꯗꯨꯅꯦ ꯍꯩꯖꯤꯡꯄꯣꯠꯅꯤ, ꯍꯌꯦꯡ ꯃꯊꯪꯅ ꯂꯨꯍꯣꯡꯕ, ꯑꯗꯨꯅ
ꯅꯪ ꯂꯥꯛꯍꯟꯅꯤꯡꯉꯤꯅꯦ ꯏꯃꯥꯗꯤ ꯍꯣꯏ ꯏꯃꯥ ꯑꯩ ꯂꯥꯛꯀꯦ ꯑꯅꯨꯗꯁꯨ ꯄꯥꯎ ꯑꯝꯇ ꯐꯥꯎꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯊꯝꯂꯒꯦꯀꯣ ꯑꯗꯨꯗꯤ ꯍꯣꯏ ꯏꯃꯥ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯊꯥꯡꯂꯤ ꯇꯤꯡꯈꯪꯒꯤ ꯂꯝꯕꯤꯗ ꯈꯥꯝꯂꯛꯏ ꯈꯨꯠꯁꯥ ꯑꯃꯅ ꯆꯠꯈꯤꯅꯨ ꯍꯥꯏꯅ ꯑꯗꯨꯕꯨ ꯈꯣꯡꯊꯥꯡ ꯑꯁꯤꯗꯤ ꯅꯦꯠꯂꯨꯔꯦ ꯇꯤꯡꯈꯪꯂꯛꯇ ꯏ ꯊꯣꯛꯂꯦ ꯅꯤꯡꯉꯝꯗꯅ ꯀꯞꯂꯤ ꯈꯨꯠꯁꯥꯒꯤ ꯃꯄꯨꯅ ꯏ ꯇꯩꯔꯕ ꯈꯣꯡꯗ ꯌꯦꯡꯂꯗꯨꯅ ꯆꯤꯡꯕꯗꯤ ꯆꯤꯡꯊꯣꯛꯂꯦ ꯇꯤꯡꯈꯪꯂꯛꯇꯒꯤ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯅꯍꯥꯛ ꯑꯩꯕꯨ ꯀꯜꯂꯤꯕ ꯀꯅꯥꯅꯣ ꯅꯍꯥꯛ